hai mèo hai đang thì lấy tao thật đâu ý chú nó video mà thong thì lệ mà yêu hơi lời tàu này ủa nó đâu thì mèo à đây thì nắp năm hay nó có camera của nó sẵn cái nó có hai men tới hai men tới hai bisa cái hai men tới bisa chạy ê chứ 정말 살짝 하나야겠다. mình xuất sản gì? Không gì? lâu mày á Mày ăn nó sẽ chào gì? chúng ta hoàng cái nó cái dinner đi coi chả cả tôi sẽ tôi chú comment là mani bạc thuộc ngầm ram tây yên cái isu nó bị chết không còn sẽ là thăm cái này một có thì lệ ya đó bút thôi đấy Hầu rồi mà hầu. Nó sẽ đi bông với bây giờ cái đó mà đi mày à? Ngasih di kui biya dawo di mande adubu kami nama di bathuk nama thorang tau ke kami bathuk pagi kita sabane ado mangi ngasih do kol raktre aduna hai người được rồi. sabam tang Mama cha ghê hiểu. Cái gì khai thu là trả ra cái nam Jurassic Park à? Được. sila suko mana kamera pura adum sakhi ke tawra ba aduna ne tois cha cha Khai thu là sinh nhật cái cô mèo mà sẽ đi. bro ta sala Chắc là em đang khai mình cái cô. Cô biết tham gia máy là mà cô có thùng bạc được á? Chứ nào? la putharo irom ba Aku dulu lomba. Tapi ada aku nak baku biga. Telok. Yang fast star ada yang sini koi. man fast cha lại nè cầm cái này phá đấy rồi bạn Yang sini tu macam tak? Yang chậm thế ạ inom mình sẽ tặng quạt rồi nhá có thông cha rồi aduh ini comment ini Sini na bye bye ni midangi. Video ni comment tu kau. Hekta hura lagi kau. Kulang nasi kaya wang kena kau lagi. Sini mong na tu buat orang mengan sini. ao mai ốp lên một cái tình mà là giống thùng ấy chú giống thùng đi Nhưng mà off tới đây một quả. Bye bye rồi đi sẽ đi. ông bye bye nhưng mà nung ta em thì sẽ lúc ra Next Youth Export TV na congratulations Priyanka. Thank you. Yang kita tak share tak selalu memang yang dah. Apa yang nak tahu yang apa? ta mày làm được không ta Mình hendak mem si Youth Export TV se mem này thôi đâu hiện tượng nó không ra mà ni không ta bây giờ su yam nuai và content yang bane interview mem lo bane educational or su adudagi cái entertainment or so mayam so sige Youth Export TV se subscribe to san video mayam next up thoi atom cha chanu yan nung sinan lay ni kala e ha ga bane ko mai ko inem buka sumaya nung sinan no podo kai do phangzadre happy new year mama gi imang lupi happy new year thank you comment tàu bì được bagi thagat jadi matung dosu dum tàu bì đó Julia ngayam bam Julia kui đấy thèn là ba happy new year mama and family congratulations one kigi mama yam sa thi anu ngai yam su haw na sa thare hai happy new year akhoi puna yai phaminara si ka ano bu se hina lam ko sida happy ju na thu nam ta ka priya các chơi gì đừng chả sân thôi bây giờ hỏi em đang ingin ada pembeli laga anh phi kali chứ rồi phi in bữa đi in lẻ tôi được cái số jersey kali sân lẻ ba
ꯕꯣꯝꯕꯤ ꯏꯔꯒ ꯍꯦꯛꯇ ꯆꯥꯗꯔꯦ ꯉꯁꯤꯗꯤ ꯈꯔ ꯇꯨꯝꯅꯕ Ngamaku. Yen sembam balori. Happy New Year. Chị mama sa pipale healthy oina mayam awat pa amta leitana lemina bo rese hai. Yam nungsina comment tawbire ichabu thagatjari matungda busu dum tawbiro ko yam nungsiye. Ano ba sa hinalakpasida ay na thoma injang ni. Handa si samta loi tawlan to ai. Ko. Farin. Ayak arak yaudis. Sarita thangjam Sarita thangjam che khambra. Suresh hoy sang Sarita na tro chi bo ai oiram dau ma le khalle. Mama Happy New Year. Happy New Year, Happy New Year. Kamay tawriye nungai bro, comment da haibiramo. Next is the Pali Devi. Happy New Year itai imong pi yam nushi ubada mani mamogi matau se imanabi ga male. Asumaina harau nungai na leibo oyuko hoi ita akoi pumna mapunsi nushi janana lemina si mata bona magta imong pi na haibasi amna chume maithong yeng na kana de thamoi nung yeng ga bani ai. Yam nungsina comment tawbire idana ko. Hoi kedawni adum khoi masen nungsina lei basina nuaidrane ko. Kedawni sum nungsina dana lei doi chorok pude. Comment di aina adum ibla so dum full de dum haijagra bane. Ada yam nuai jai dan smanga haibirak pase. Một xài nhưng bây giờ Anh không mang sầu cái này nè. nhưng bây giờ một cái xài chắc chắn rồi Nung sữa một sang ăn rầm nếu không mang sầu cái này. Mà ngon mà muốn hay được. và đủ Mà khao nhiều quá. luang để sang thèm congratulations yang nung siye Tagatjari. Wish tau birak ba. Binoya singa happy new year congratulations Tagatjari jabuso. Nung sina wish tau birak pagi. mà thằng gì nè cái áo bông thèm nè oh my god khoai gì phải dễ hay chị dễ cái gì nào không có trên đây em phải bà mua u bữa đó thôi khi bữa đó Cái gì? anh yen đó yen fry tàu rồi cái hàng tổ của can đó em mà chung mà ăn em phải sợ cái em là attraction ôi bữa đó cái hay gì nào oh my god cái hai em là không có thôi khi bữa đó này vậy mà đi quay rồi này mà này phải dễ hay dễ chị dễ không có thôi khi bữa đó này vậy gì ಅದು ಆಯ್ತು ಅದಾಗಿ ನೆಕ್ಸ್ಟ್ ಲೆಂಬಿಸ್ ವಂಡರ್ಲ್ಯಾಂಡ್ ಹ್ಯಾಪಿ ನ್ಯೂ ಇಯರ್ ಇಮಾ ಇಚೆ ಅನೋಬ ಚಹಿ ಲಾಕ್ಪದ ಅನಾ ಅಯꯦꯛ ಯಾವ್ದನ ಲꯩꯕ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯇꯣꯏꯕꯁꯦ ꯅꯨꯡꯉꯥꯏ ꯏꯃꯥ Hoi. Tôi là thằng con ngầm môi giờ ghé 2025 sẽ làm cái gì đó. subscriber cái sự Ko mayam punna yam minna se akwai thandan atra su mayam loi ma support tong minna se mathanda langgol jam sapana yam nungai yeng ba happy new year mama thank you happy new year Laina Khuman mama chichi happy new year happy new year Dagi Rekha Singh happy new year 1k congratulations wish to ba am Tagatjari happy new year Kaya Wang Thêm family happy new year mama happy new year
ꯗꯤꯕ꯭ꯔꯥꯗꯣ ꯌꯥꯎꯒꯗꯕꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯗꯤ ꯊꯥꯡꯉꯩꯗ ꯆꯠꯈꯤꯕ ꯍꯦꯛꯇ ꯊꯥꯡꯉꯩꯗ ꯆꯠꯈꯤꯕ ꯃꯥ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯄꯥꯅ ꯐꯥꯖꯤꯟꯈꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯩꯅ ꯆꯥꯛ ꯀꯤꯠ ꯑꯃ ꯍꯥꯞꯄꯁꯦ ꯀꯤꯠ ꯆꯥꯏꯗꯣ ꯑꯗꯨꯅ ꯀꯃꯦꯟ ꯈꯔ ꯌꯥꯝ ꯄꯤꯕꯤꯔꯛꯑꯣ ꯗꯤꯄꯤꯗꯣ ꯄꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯄꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯈꯔ ꯌꯥꯝ ꯄꯥꯖꯔꯛꯀꯦ ꯆꯥꯛꯁꯨ ꯀꯤꯠ ꯑꯃꯒ ꯄꯤꯖꯒꯦ ꯂꯣꯏꯅ ꯌꯥꯝꯅꯕꯨꯗꯤ ꯄꯥꯕ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝꯅ ꯁꯥꯡꯃꯟꯗꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯕꯨ ꯃꯤꯅꯤꯠ ꯀꯨꯟꯗꯤ ꯑꯗꯨꯝ ꯍꯦꯜꯂꯕꯅꯤ ꯀꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗꯕ ꯑꯩꯈꯣꯏꯅ ꯆꯝꯅ ꯕ꯭ꯂꯣꯛ ꯑꯃ ꯍꯦꯛꯇ ꯅꯝꯕ ꯑꯣꯏꯔꯗꯤ ꯀꯛꯄ ꯌꯥꯕꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯕꯅꯤꯅ ꯀꯛꯐꯝ ꯌꯥꯎꯗꯕ ꯗꯤꯞꯇꯤ ꯁ꯭ꯋꯥꯏ ꯁꯝ First of all, congratulations. First of all, congratulations 1K ꯐꯥꯕꯒꯤ ꯊꯥꯒꯠꯆꯔꯤ Happy New Year, Mama and Chichi and your entire family. Chicken marinate ꯇꯧꯕ ꯃꯇꯝ ꯌꯥꯝ ꯅꯣꯛꯈ꯭ꯔꯦ ꯆꯨꯝꯃꯦ ꯀꯂꯔꯁꯦ ꯐꯖꯩ ꯄꯤꯡ ꯑꯣꯏꯔꯦ ꯑꯍꯥꯎꯕ ꯑꯅꯧꯕ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯗꯤ ꯍꯣꯂꯤꯗꯦ ꯐꯪꯗꯦ ꯃꯃꯥ ꯑꯗꯨꯅ ꯐꯦꯃꯤꯂꯤꯒ ꯂꯩ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯒ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣ ꯎꯕꯗ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯅ꯭ꯌꯨ ꯏꯌꯔ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏ ꯍꯔꯥꯎꯅ ꯅꯥꯗ ꯌꯦꯛꯇꯕ ꯗ꯭ꯔꯤꯝ ꯈꯨꯗꯤꯡꯃꯛ ꯑꯦꯆꯤꯞ ꯑꯣꯏꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣ ꯑꯗꯨꯅꯦ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯒꯗꯧꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗꯨꯁꯨ ꯑꯩꯅ ꯅꯍꯥꯟ ꯁꯨꯡꯇꯧ ꯇꯧꯗꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯥꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯇꯨꯝꯃꯒ ꯂꯩꯕ ꯑꯗꯣ ꯃꯦꯔꯤꯅꯦꯠꯇꯣ ꯉꯥꯛꯇꯪ ꯇꯧꯔ ꯊꯝꯗ ꯇꯥꯔꯗꯤ ꯍꯥꯎꯔꯔꯣꯏꯅ ꯗ꯭ꯌꯨꯇꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯣꯕꯦ ꯃꯦꯔꯤꯅꯦꯠ ꯇꯧꯕꯗ ꯑꯩꯁꯨ ꯍꯥꯞꯄꯣꯏꯗꯕꯅ ꯍꯥꯞꯄꯤ ꯍꯥꯞꯀꯗꯕꯅ ꯍꯥꯞꯇꯦ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯎꯏ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯑꯗꯨꯒ ꯅꯦꯛꯁꯇ ꯂꯥꯏ ꯒꯨꯔꯨ Happy New Year Mama and family ꯏꯃꯧꯅ ꯃꯐꯩ ꯆꯤꯛꯂꯒ ꯃꯃꯥꯅ ꯀꯣꯕꯤ ꯆꯤꯛꯄꯁꯤꯗꯤ ꯁꯥꯎ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯗꯤ ꯊꯤꯅ ꯇꯧꯕꯤꯕ ꯃꯥꯅꯤ ꯑꯩ ꯀꯣꯕꯤꯒꯤ ꯃꯈꯣꯟꯗꯨꯅ ꯍꯦꯟꯅ ꯐꯖꯕꯅꯦ ꯃꯐꯩꯗꯨꯒꯤ ꯃꯈꯣꯟꯕꯨꯗꯤ ꯅꯦꯛꯁꯇ ꯏꯆꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣ Happy New Year ꯑꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯣꯔꯠꯁꯇ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯁꯣꯔꯁꯇ ꯍꯥꯞꯈ꯭ꯔꯕꯅꯦ ꯌꯦꯡꯕꯤꯌꯣ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯀꯥꯡꯁꯣꯏ ꯊꯣꯡꯈ꯭ꯔꯕꯅꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯦ ꯀꯥꯡꯁꯣꯏꯒꯤ ꯃꯌꯥꯝ ꯐꯖꯅ ꯂꯩꯔꯒꯀꯣ ꯑꯩꯅ ꯍꯥꯞꯈꯤꯕꯗꯨꯗꯤ ꯉꯁꯥꯏ ꯁꯨꯇꯤꯒꯤ ꯑꯣꯏꯕꯒ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯄꯥꯛꯅ ꯁꯨꯅꯕꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯃꯇꯥꯡ ꯆꯥꯅꯔꯦꯅ ꯍꯥꯞꯈꯤꯕꯅꯦ ꯃꯊꯪꯗ ꯐꯖꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯅꯝꯃꯒ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦ ꯑꯗꯨꯒ ꯆꯥꯖꯔꯛꯀꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯀꯣ ꯔꯤꯇꯥ ꯑꯉꯣꯝ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯅ ꯈꯪꯕ ꯑꯣꯏꯔꯁꯨꯅꯨ ꯍꯥꯎꯔꯦ ꯆꯤꯛꯀꯟ ꯁꯤꯡꯖꯨ ꯂꯣꯏꯅ ꯍꯩ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯤ ꯏꯆꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯑꯩꯅ ꯀꯃꯦꯟ ꯄꯥꯏꯔꯒ ꯃꯥꯅ ꯂꯣꯏꯕ ꯍꯥꯟꯈ꯭ꯔꯦ ꯂꯣꯏꯗꯣꯔꯦ Happy New Year Mama and sis hay Nita thank you ꯑꯗꯒꯤ ꯑꯩꯁꯦ ꯐꯤꯁꯦ ꯏꯟꯐꯝ ꯈꯪꯗ꯭ꯔꯦ ꯕꯦꯝꯆꯥ ꯃꯩꯇꯩ Happy New Year ꯆꯥꯛ ꯆꯥꯕꯗꯤ ꯁꯤ ꯈꯨꯟꯁꯤꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯅ ꯄꯨꯂꯞ ꯏꯜꯂꯨꯔꯦꯕꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯦꯝꯆꯥ Happy New Year Happy New Year ꯕꯦꯝꯆꯥꯁꯨ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯌꯥꯝ ꯊꯣꯡꯕꯅꯦ Bidarani Samurai Lapum Happy New Year Happy New Year Happy New Year ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ Nitan hay chumme sis maithong phajaraga kanade thamoi singmana phai ꯃꯥꯅꯦ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ AR Manipur Boys new subscriber ꯉꯁꯥꯏ ꯄꯥꯈ꯭ꯔꯕ ꯇꯧ ꯑꯗꯨꯅ ꯃꯔꯛ ꯑꯅꯤ ꯑꯣ ꯃꯥꯅꯦ ꯍꯣꯏ ꯏꯆꯥ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯅꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯕ ꯑꯝꯇ ꯌꯥꯎꯔꯣꯏ ꯂꯣꯏ ꯇꯧꯔꯛꯀꯦ
ꯑꯩꯁꯦ ꯃꯌꯥꯝ ꯉꯥ ꯌꯥꯝ ꯆꯥꯕ ꯉꯝꯃꯟꯗ꯭ꯔꯥ ꯉꯥꯒꯤ ꯃꯀꯣꯛꯇꯣ ꯑꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤ ꯄꯥꯛ ꯉꯥꯛꯇ ꯂꯩꯍꯧꯔꯦ ꯑꯗꯨ ꯐꯦꯃꯤꯂꯤ ꯐꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2025 ꯔꯦꯟꯀꯥꯅ ꯆꯥꯔꯤꯁꯦ ꯎꯕꯗ ꯆꯥꯅꯤꯡꯉꯤ ꯆꯤꯀꯟ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯁꯤꯡꯖꯨꯒ ꯆꯥꯛꯀ ꯆꯥꯏ ꯃꯃꯥꯅ ꯆꯥꯏꯗꯣ ꯎꯔꯒ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯧ ꯃꯥꯅ ꯇꯝꯕꯤꯗꯅ ꯁꯤꯡꯖꯨꯒ ꯆꯥꯛꯀ ꯆꯥꯕ ꯍꯩꯔꯦ ꯑꯩꯅ ꯆꯥꯕ ꯃꯐꯩꯗꯣ ꯁꯤꯃꯗꯤ ꯏꯃꯧꯅ ꯇꯝꯕꯤꯔꯦ ꯁꯤꯡꯖꯨꯒ ꯃꯐꯩꯗꯣ ꯑꯩꯅ ꯄꯀꯣꯔꯥꯒ ꯌꯥꯝ ꯊꯣꯡ ꯄꯤꯖꯩꯗꯨꯗꯤ ꯅꯣꯡꯃ ꯏꯚꯤꯅꯤꯡ ꯃꯇꯝꯗ ꯄꯀꯣꯔꯥ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯍꯥꯡꯗꯦ ꯄꯀꯣꯔꯥ ꯑꯂꯨ ꯉꯧꯕ ꯇꯧꯔꯒ ꯑꯃꯨꯛ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯑꯧ ꯄꯀꯧꯔꯥ ꯆꯥꯔꯛꯀꯦ ꯅꯍꯥꯟ ꯄꯀꯧꯔꯥꯗꯣ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯑꯂꯨ ꯉꯧꯕꯒ ꯄꯀꯣꯔꯥꯒ ꯇꯧꯔꯒ ꯃꯪꯒꯜꯒ ꯆꯥꯏꯁꯤꯜꯂꯒ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯈꯪꯗꯦꯗ ꯃꯊꯪ ꯆꯍꯤꯗ ꯂꯥꯛꯄꯗ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯆꯥꯔꯛꯀꯦ ꯑꯩꯗꯤ ꯌꯥꯗꯦꯕ ꯌꯥꯝ ꯆꯥꯔꯨꯔꯦ ꯌꯥꯝ ꯅꯣꯏꯒꯜꯂꯦꯕ ꯌꯦꯡꯉꯣ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯨꯗ ꯀꯅꯥ ꯆꯤꯊ ꯅꯥꯟꯗꯕ ꯐꯖꯅ ꯌꯦꯡꯉꯣ ꯅꯥꯎꯔꯦꯝ ꯇꯣꯝꯕꯤ ꯃꯆꯥꯅ ꯂꯞ ꯍꯥꯏ ꯅꯨꯡꯁꯤꯖꯩ ꯂꯞꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯑꯩ ꯉꯥ ꯃꯔꯨ ꯆꯥꯒꯦꯕ ꯃꯃꯥ ꯄꯥꯔꯣꯕ ꯀꯩꯔꯥꯎ ꯊꯝꯗꯤ ꯄꯥꯔꯣ ꯑꯩ ꯉꯥ ꯃꯔꯨ ꯆꯥꯒꯦ ꯃꯃꯥ ꯂꯣꯏꯔꯦ ꯑꯩ ꯉꯥ ꯃꯀꯣꯛ ꯃꯔꯨꯁꯦ ꯃꯟꯈꯤꯒꯦꯕ ꯃꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩ ꯃꯜꯂꯛꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯣꯛꯊꯔꯦꯗꯥꯏ ꯑꯗꯨꯅꯦ ꯅꯣꯛꯄꯁꯤꯅ ꯐꯠꯇ꯭ꯔꯅꯦ ꯀꯞꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯍꯥꯟ ꯅꯣꯡꯒ ꯈꯇꯪ ꯄꯤꯔꯨꯏ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯗ ꯃꯌꯥꯝ ꯑꯩ ꯇꯞꯅ ꯃꯔꯨ ꯃꯜꯂ ꯆꯥꯔꯛꯈꯤꯒꯦꯀꯣ ꯌꯥꯝ ꯍꯥꯎ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯃꯅꯤ ꯏꯆꯥꯅꯨꯄꯤ ꯅꯤꯇꯥꯅ ꯍꯥꯏꯔꯛꯏꯌꯦ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯑꯍꯥꯎꯕ ꯍꯥꯏꯁꯤꯅ ꯏꯐ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯩꯔꯥꯋꯥꯡꯈꯦꯝꯕꯣꯡꯁꯨ ꯍꯥꯏꯕꯤꯔꯛꯏ ꯃꯦꯔꯤꯅꯦꯠ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯥꯠꯂꯗꯤ ꯀꯔꯤ ꯆꯪꯗꯣꯏꯕ ꯑꯩꯈꯣꯏ ꯑꯗꯨꯅꯦ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯅꯣꯂꯦꯖꯀꯗꯣ ꯏꯔꯩ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅꯦ ꯂꯣꯏꯅꯃꯛꯇꯤ ꯃꯦꯔꯤꯅꯦꯠ ꯇꯧ ꯂꯣꯏꯔꯒ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯐꯩ ꯀꯔꯤ ꯀꯔꯥꯁꯤꯡꯗꯣ ꯌꯥꯠꯇꯧꯗꯣ ꯃꯥ ꯑꯝꯇ ꯌꯥꯠꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗ ꯀꯣꯟꯅ ꯌꯥꯠꯂꯁꯨ ꯌꯥꯠꯂꯣꯅ ꯍꯥꯏꯕꯅꯤꯗꯅ ꯏꯆꯥ ꯀꯩꯔꯥꯋꯥꯡꯈꯦꯝꯗꯤ ꯌꯥꯝ ꯇꯧꯕꯤꯔꯛꯏ ꯆꯤꯀꯟ ꯄꯤꯁꯦꯁꯁꯦ ꯐꯖꯔꯦꯍꯦ ꯑꯧ ꯐꯖꯕꯅꯤ ꯑꯗꯨꯝ ꯑꯗꯨ ꯂꯩꯒꯗꯧꯅꯦꯕ ꯐꯪꯗꯕ ꯑꯗꯨꯒ ꯕꯤꯅꯣꯌꯥ ꯁꯤꯡꯍꯒꯤ ꯀꯣ ꯅꯤꯡꯁꯤꯡ ꯃꯃꯤ ꯌꯥꯏꯐꯃꯅꯤꯔꯁꯦ ꯑꯣꯀꯦ ꯀꯞꯁꯜꯂꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯞꯄꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ 2024ꯗ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯌꯦꯡꯕ ꯂꯣꯏꯔꯦ ꯕꯦꯝꯆꯥ ꯍꯣꯏ ꯑꯩꯁꯨ ꯏꯅꯥꯎꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯌꯦꯡꯖꯩ ꯑꯩ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯗ ꯂꯣꯏꯕ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩ ꯈꯔ ꯌꯦꯡꯒꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯤꯊꯥꯏꯒꯨꯝꯕꯁꯨꯀꯣ ꯑꯩ ꯁꯨꯛꯁꯥꯏ ꯅꯠꯇꯦ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯎꯝꯖꯥꯅꯤ ꯑꯩꯗꯤ ꯍꯥꯎꯔꯅꯤ ꯕꯦꯝꯆꯥꯒꯤ ꯍꯣꯏ ꯍꯥꯎꯋꯦ ꯔꯣꯁꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯔꯣꯁꯅꯤ ꯃꯥꯏꯕꯝ ꯍꯣꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝ ꯁꯤꯅ ꯑꯩꯈꯣꯏ ꯑꯕꯦꯝ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅꯤ ꯏꯆꯟꯅꯨꯄꯤꯁꯦ ꯁ꯭ꯂꯤꯝ ꯐꯤꯒꯔ ꯇꯥꯔꯛꯑꯅꯤ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯍꯦꯟꯒꯦꯗꯣ ꯁꯦꯔꯐ꯭ꯂꯥꯗ ꯊꯥꯡꯒꯠꯂꯒ ꯑꯣꯟꯅꯔꯣ ꯕꯦꯝꯆꯥꯒꯤ 34 ꯈꯨꯕꯤ ꯀꯣ ꯂꯥꯏꯛ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯑꯗꯨꯝ ꯇꯧꯖꯩꯀꯣ ꯑꯗꯩ ꯂꯣꯃꯁ ꯁꯔꯃꯥꯁꯦ ꯑꯩꯈꯣꯏ ꯇꯨꯇꯨꯝ ꯑꯣꯏꯗꯣꯏꯅꯦ ꯇꯨꯇꯨꯝ ꯍꯥꯔꯠ ꯁꯥꯏꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦ ꯏꯗꯣꯝꯆꯥꯅꯁꯨ ꯍꯥꯔꯠ ꯁꯥꯏꯟ ꯃꯌꯥꯝ ꯑꯃ ꯄꯤꯁꯜꯂꯛꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯇꯨꯇꯨꯝꯅ ꯂꯣꯏꯁꯜꯂꯦ ꯑꯇꯣꯞꯄ ꯀꯔꯤ ꯄꯥꯗꯧ ꯂꯩꯔꯦ ꯂꯣꯏꯕ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯁꯜꯂꯁꯦ
ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯄꯥꯔꯛꯑꯒꯦ ꯂꯣꯏꯁꯜꯂꯁꯤꯔꯥ ꯑꯩ ꯃꯔꯨ ꯃꯔꯥꯡꯁꯦ ꯀꯣꯟꯅ ꯐꯖꯅ ꯃꯜꯂꯒꯦ ꯍꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯌꯦꯟꯁꯤꯅ ꯏꯇꯩ ꯇꯩꯔꯦ ꯁꯣꯝꯅ ꯊꯥꯡꯒꯠꯂꯒꯦ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯕꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯥꯏ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ